खुरुमजरे आनबदंग सिंह मरु पाउसिंग मणिपुर की साना खोनाबी फिबम फगत हननबा मियामगी मिफम पांगथोकना खना नैनबा मथौ तारे हाइना चीफ मिनिस्टर एंड बिरेन फोंगलोक्राइ All Manipur Working Journalists Union Amjugi Nifumangarak Suba Foundation Day from Pangthokrai Amade Cultural Integration gi mapangat kalaba platform ama sem labadi abamgi sector masri hena strasalana ngumri haina Works Minister TS Biswas na haikrai ISTV gi Manipur paw meng tabri sing taram nok bolana paw sa na pijrai Manipur की साना खोनब की फिवम फगत हननबा मियाम की मिफम पांगथोकतुना खना नैनबा मथौ तारे हाइना चीफ मिनिस्टर नोंथोमम बिरेना ngasi खुमलमपाक इंडोर स्टेडियम द पांगथोकपा वर्ल्ड फुनबा फेडरेशन की फाउंडेशन डे अमदी स्टेट लेवल चैंपियनशिप हाउदोपगी थरम द हाइखे चीफ मिनिस्टर मखाताना हाइखिबदा ngalingay matamdagi manipur martial art amadi sana खोनब की लमदा सरु यादुन लागले लमदम असिदगी पृथ्वी की मियामदा masana kya hawdokna khodol tokre handak sei khara sida manipur sana khonabagi lamda khara sothar pugum ore masi sarkarna fagat hanana bakan honare manipur da ani thopagi hainabina sport ta yoksilakpada manipur gi sana khonabagi lamda asuki matik ningan halle hadata sarkar asina senduna mapal lamdagi expert sing laktuna football gi special coaching pangthokpada nakoina na thingba pirakhe masi yamna ngakpa thongne manipur gi sana khonaba maning halakliba sigi maramda seminar am pangthokpa mathotare haike ꯑꯩꯒꯤ ꯄꯣꯠꯁꯤ ꯍꯦꯛ ꯃꯥꯡ ꯊꯥꯔꯒ ꯆꯪꯅꯕ ꯊꯕꯛ ꯑꯃꯗ ꯃꯥꯏ ꯄꯥꯔꯣꯏꯕ ꯑꯩꯒꯤ ꯄꯣꯠꯁꯤ ꯇꯨꯡꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯅ ꯂꯥꯛꯄꯤꯌꯣꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯍꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯗꯦ ꯂꯥꯛꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯁꯦ ꯑꯩ ꯑꯗꯨ ꯑꯣꯏꯗ ꯌꯥꯗꯦꯅ ꯂꯦꯞꯄꯒ ꯂꯩꯅꯕꯗꯧ ꯇꯧꯋꯦꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯔꯗ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯤꯗꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯐꯨꯠꯕꯣꯜ ꯀꯣꯆꯤꯡ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯧꯗꯕꯅꯤꯅ ꯇꯧꯕ ꯌꯥꯔꯣꯏ ꯆꯠꯅ ꯊꯤꯡꯉꯝꯃꯤꯅꯦ ꯃꯇꯝ ꯂꯣꯏꯔꯦ ꯇꯧꯕꯤꯔꯣ ꯄꯣꯊꯥꯕꯤꯔꯣ अनौब जेनेरेशन सिनोबियो न्यू जेनेरेशन मैम लाख हाँ लगे अभी थबक तब गमद्रगदी रेस तब मुझे अनौब मैम थोलक्रे अनौब टेक्निक अनौब वर्ल्ड क्लास एक्सपीरियंस सानरोय फुटबॉल जुडो अत कंट्री फंगप एक्सपीरियंस एडोप तौरसनो योन युबी कोल जू पाई थादोप यारोना पाई Association Tokirone. Ngasi ki thoromaduda International School Sports Federation gi assessor NB Mote World Funaba Federation gi president Ranveer Singh Laisramna marobe music wena sarwa ki championship asida Manipur gi sanroi nupa nupi punna sam homputre na athohen tanagani World Funaba Federation gi maikai digi ambulance ama chief minister da khusinaki All Manipur Working Journalists Union Amjugi Nifumangarak Suba Foundation Day Thoram Pangthokre. Manipur Press Club da Pangthokiba Thormaduda IPR Minister TS Biswajit, Consumer Affairs, Food and Public Distribution Minister Karam Syam, Salai Hoarding Private Limited Case Chairman and Managing Director Narengmam Samurjit Amadi Amjugi President Brojendro Ningombana Sargaki. Thormaduda Tabaki Potharapa Paumi Singh Amjugi Hana Thopuramba Mui Singh Amadi Editor Guilds Manipur member Simbu Ikaikumna Utki. Handak Hidraba Telegraph Fox ki Paumi Kalen Tosom ISTV News ki sub editor Akam Kolesor LS Ibotombagi Mapundu minute need 2 minutes left on our phone okay IPR Minister TS Biswajina ngami haidun lenga na media bu nam thanaba kedong da hon kibalite media bu balance over reporting tobiu Manipur yamna ngalingai matam de ipaw gi thabak toroki hizam irabona liseng masamapal kunga manga matam digi maitei senu haiba newspaper puthokuna miyang seba to haroki Masing matungina ngasi phawba Manipur tongan tongan ba journal amade Daily newspaper ka puthokuna ningthin mathok tori Manipur da hauzik laiba media gi fibam yamna khudong thingai oiba tanfam amani kanagumba mana paw hapa yaroi haiba amadi kanagumba mana hapkadabani haiba nakalani marakta awaba kaya mayoknari asigumba restrictions asina fazin punsinduna thamba tohaningde political parties singna su makhogi nakalani gi hunabada media bu warfields onthokuna makhogi propaganda tofam oina sejinari Manipur gi hauzik Oriba Fibam Masida Pauk said the Tabak Toru Singna Nakal Anigi
waroroi mongda balance tawduna mathau pangthokpiu masi mafung phana pangthokpa ngambada miyamna media bu ikai khumnaba hangalakani manipur sarkar na handak scheme ama oina lupa crore taragi corpus fan thamduna madugi kana phangan ba hokre tabak gi pothara ba paumi sing sarkar pirba pension hangal hanaba khanaba sulai manipur sarkar na manipur gi media bu ngammi haiduna makhoi bu namthan ba hona kiba kaidong da lekhide tungda lakadaba sarkar na su to phon thokte haike media haibase akhoi yamna chawba mastagi reflect torga praja amadi akhoi gi leriba sarkar ga mayekta sarkar na kari pami kari haining is phongbi ba adu praja na kari ningi haibusu phonga kanda akhoi sarkar sina achumba afaba administration aduga public na kari ningi haibigi post da inclusive oiba pota torokna bagi leiba media ani adana masi akhoi na khangjadaba natte adana masi gi pose afaba puran jar ga understanding am changi ngasi haiba pot adu hayeng haiba pot tungi haiba pot se ngasi leitena tungi oiba yaroi adu tarade afaba foundation ama thambaje is much Amjugi President Borjendro Ningombana Manipur da pause gi thabak tominari ba Amju amade Editor Guilds Manipur animak punna sabinana ba thabak local app Manipur sarkar na paumi gi senfam gi pothara ba hal orba sing pirba pension gi senfam hangat pina ba khona biu pension scheme asida yahudraba working journalist amade senior working journalist sing su yawna ba khonari sarkar na su masida mating pangbiu amaromda Manipur sarkar na press colony sanan ba lam khaktuna thambire masi atubada thabak ta onthopiu haina article toki Consumer Affairs, Food and Public Distribution Minister Karam Shyamna Sakyanama the Petrivigi Kasin Guada told about Todo Wato Kamangam Matamne Information Sabisi Education Report Amani Mashi Yaudana Masing Tambada Mafung Padu Amagum Werabani Yamna Soba Lebaki Todang Paumisin Lori Mike Kadigi Lakliba Kodong Tiba Kadigi Paumisin a Sexin Mamatok Dai Paumisin is Sinfamasi Katok Padana Saru Werabas Infamani Haina Sintaki journalism gi pension ji chai humpu suragadi lising taragi mathakta yamba pire na hai akoi gi na 4000 pire lai gidragana family pension loina 2000 pi the piri report se mamin khakta oi akoi na journalism ji laiba gi thodang lori moi bu nungsi haraga moi ya wana si tarakpa kanda akoi na mateng pang bu ngamdragadi madu nungsi badu sumna nungsi bane na akoi na khanpham thokte ngasi akoi moina kathoiba moina tawjariba thabakse akoina recognize tawbama adi darkar lay Cultural Integration gi mapang kalaba platform am semlabadi apun gi saktam se hana sesel hamna ngamuna hana Works Minister TS Biswazina ngasi Manipur Cultural Integration Conference ki nong sagadaba State House Guest House ama sanaba urep yung tamgi thoronda haikre Palace Compound gi thangabor mapal Dolphin Rota nong sagadaba Guest House urep yung tambagi thormaduda ya school kendri MLA TS Setrabartamadi Manipur Cultural Integration Conference ki President Brajakumar Sharma Susarwaki TS Biswazi na makhatana haikibada mamang na pangthokiba conference amada cultural integration gi oiba guest house leibigi maroiba si khangduna sanar rolang na khongthang si lokhalakpani drama tongan na sana kibana maram moiduna sil inaugi marakta laptop kiba mangi mong ama leiba si hanthanduna culture gi oiba punsin nananaba khongthang lomda changsilasi mebigi seba toba haibasi isor phangnan walambini haiba wakhalolda nungsi sana leminasi haike sub channel leje magi cultural form lejaba adu magi art magi crafts ki form lejaba ko society am da lemina bane khoise adana masi amana amabu aina chawi aina pi nangna pikpani haibigi wakhalon do matam amada lera maka su hojikti leibi yararoi magi community gi magi leiba pot promoxida forum amada platform amada loinamak magi uthopa ngamnabagi shakti do mipum khudimakta kano kudimakta loinamak leiraba pot amanina Thorunga Mari Lenana MLTS Setrabartana Manipur Lengana Siguma Guest House ama Sanan wi thorang lorpa si marum jabaga luinana yamna maroi ba khongthang mani haina lowi masina lamdamasigi anakpa masung arapadagi lakpa singbu sangjapam piduna matam gi oiba khudung saba sing phangan bangam lagani haike Sakiba tang mapalda Myanmar gi Yanggol Sakiba press conducted tour aduda saru yakiba sing ngasi mandalagi Iceland Hotel da mafamadura leiba maitai sing unadun wari sanakre makoi maikai digi maitai gi angang amadi naha singbo lairik tamanba pamaga loina mafamadura leiba mioi sing tongan ba lalul antik toning apamba tamnaki DIPR ge director Balkrishna madi act is policy ge sobat todang loriba RK Sivasendra gi maikai digi Myanmar da leiba maitai sing na pamliba du thabak to onthok nana ba khona gani haiba wafam thamlangke
tapna tapna akoigi thainagi ipai tusingna tungna tholakadaba predict torambado no pokong hangani habdo akoigi poche chumma e na khalakanda ko adu mayam akoi hena phaba relation hena phaba friendship aduga ana akoi nungsina baje khara leira thamoi dadi leira unadabani na khangna bangam daba amaga communicate to bangam daba ko phone bangam daba adu soidna leira gani habigi thajaba leira hojiki si angang lai tamning ba leiba se masigi chorak ma mai khangba pa me ba bopal mai am tor go work out tor class ke ade ki tamna da bano university ki level da lai madu sponsor tawna bo wal bai ado handak lai sida di ko business ki medium bo lakte ko di press ki na ta ne handak lai sidi aina ko gi maitai community sida ta sing business tawri ba film sida business sauna to go mi me am ga mi phama ma pham se ba hojik miyam da thamjari badu akhoi mandri gi Iceland hotel da mafam sida khundari ba maitai singa fresh conducted tour sida yauri ba pangmi singa khunda ba wafam dani makhoi maigai dagi maruena thamak pase mafam sida manipuri tabina bo oja thabirak na ba haija ba adu loina na mafam sida gi manipur da maitai lo na madi makha ta ba lai tamning ba tamda sel thungya wa ba lai ba ngamdabana chingba adugumba khudung charo kya duni makhoi maigai dagi mayek singna thammi aduga loina na makhoi gi lalole tiki maigai lalole tiki maigai da su manipur ga mandle ga mafam sida tariba maitai sing siga manipur maitai sing ga pusamnar ga chatminna si haibi apil do ya mayek singna thammi loina na akhoi gi lairik na chingba isai lairik na chingba gi akhoi gi document sing makhoi da pibi na ba makhoi gi maigai dagi haijar ko lai Prime Minister Oremba Atal Bihari Bajpai Lekhidabi Thama Mapung Parakpa Kavyanjali Thorum Palace Compound Leba Mara Sendrukiti Auditorium de Pangtokre BJP School Mandana Kendra Kuntranapal ge oina pangtokba tormaduda MP KSS Bhavananda MLA TS Sedraberta MLA S Subhasandra MLA L Rameshwar MLA S Dingo amasung BJP gu lusingba singna saru yaduna lekhiraba lusingba sigi photo la leisuka tunai kaikunu utki lekhiraba lusingba sina iramba saireng kyasu pathoki KSS Bhavanandana Atal Bihari dagi ngasigi mirol tamjingai oiba kya lei hinglingai da khunai sigi damakta karigumba khara thalumba aduna henglubugi mai pakpa haibadu oiri haiki BJP Thawal District Amadi Wangjing Tenta Mandal Nasu Kavyanjali Thorum Wangjing Laikol Community Hall Pangthoki Tarmaduda Education Minister TS Radhisam Wangjing Tenta Kendrugi MLA P Brozan BJP ki lusingma kyasu sarwaduna Bajpai gi mafamda laisu katki Bajpai na iramba kya khoya kya paya larik asi Manipuri da handoktuna kari mangkhre kari fangkhre Larik hum subai edition of Fonke. Mr. T.S. Radhisana ngasi malemda BJP na khwadi soba party am oinan ba hona bada soba thorang loramba leba sigi mapung khuding nungai na ba madi sokba lamda mo oinan ba katholamba losing ma mani haike. BJP Khundra from Mandal na sinduna Atal Bihari Bajpai lekhidabagi thama pharak pagi ningsing thoram Kavyanjali Hararo Community Hall Pangthokre Tormodu da BJP Manipur Pradesh ki Wangang Roy S Tiken BJP Biodiversity Board ki convener RK Somarojit Khundrafam Mandal ki President SS Nando Mitei amadi Kendra asida miraf oikaba Thangzam Mohendro Sosoryaki All Assam Manipuri Youth Association Sinduna Precious Day Felicitations Culturals for Youth Mobilizations Amasung Social Reformation Silchar Leba Razib Bhavan Pangtokre Tormodu da Manipur ke Art and Culture Minister L Jendakumar Social Activist Lanchaning Thogza Film Actor RK Somarendro Amuka ke President PS Devan Sharma UCM ke General Secretary Athoba Khuraizam Desam Assam Manipur Sadul Tribes Demand Committee AAMYA ke Lusing Busing Susuraki
Terrorism की लाइबक ट्रिबा थौदोक्ता लेखिद्रबा MD Faruk Missing matang sen kiba JSC ga Safe Minister unaduna JSC na pisin kiba point mari oba memorandum mari manung da ohum January haina JSC ki convener MA Javar na phongdokre Safe Minister unaruba matung da Paumui Singh da mahakna thaudosi senerba police sing suspend toba mara leram labadi terminate fawa toba senaba miui taramathoi gi manung da farba taru asing mathakta lemoriba manga tha sing manung da fawa haina yanare handak tholiba thaudosina Manipur da while chathadana mi bu hatpagi thaudo muthal se haiki Tiesda makoi taramathoi aikoi masak khangma ngame hariba makoi taramathoi se taruk fare manga wali manga si October matam da phagani matam piu haibada within this month Soy to the Pagani far of a report do Pigani. I am Muthamjari Wapamna. La Koina Faria begin name check the suspend over there. Yad Nasimat of whom the suspend over Aduga Department in inquiry Tauraga Mokoi Tarmi Togani I was him a short town. The end of Parukani Matanga Sindagi Manipur Singamasum Sabaziki Mutapo Verasunu Iva Kaudanga Sinopatminasia. Faruk Mihat Justice Purkadavani Haina ngasi Manipur Students Association Delhi All Manipur Muslim Students Organization All Manipur Muslim Organization Coordinating Organization ga tuan ba loop singa khusum naduna kangla get mamangda candlelight protest pangthokre amuko ke President SM Jalalna asingma thawdo sina kanglo masel gi manungda leniriba nungsi sanabada sonabgi mong ohele Faruk Mihat asigi asumba Pangananaba CBI Natraga NIA Gumba Agency Amada Tigal Haning Haiki Masat ki Secretary Zabet Mahadina Ngasi Faruki Togdo Asina Aroiba Wenanaba Purup Singi Marakta Wakal Taminanabagi Torum Pangtokpa Maruai Suasina Sina Faruki Justice Puraknaba Amasung Mob Justice Tinganaba Tabak Sataragani Haiki Sinbadune Badarkade, Faruki Justice to Konate, Faruki Justice, Adum Quarter Sakani, Kotani, Adum Sangala, moved in another Farukto, another Farukama like Tanabagi, Adudune, Quaimaruris. Terrorism awang lekaida Muhammad Faruk lekidabagi todo adubu penava fongdok tuna borayang bigi kunja singna ngarang numinang maragi kongser masakre mara leba sing phaduna sabsaba ain gobe dandi PBU haina dabi tawke Terrorism ki thoglo All India Tanzim Insaf Manipur State Council Manipur Muslims Welfare Organization Comrades Union Northeast India Socialist Student Union of Manipur Amadi Social Development Organization na kanayaning da phongdokre thawdo sida senaba sing ain goi bakam sera pigadabani hari Narupana Bisnupur District Sinduna Mitei na Sadul Tribe List Sanduna Puruf Asi Kanjanawi Matana District Asigi Oinam Kendri Manunda Leba Ngai Kokono Anongpong Ningto Pangalaba Harau Bungda Miamgaiba Mipama Pangtokuna Kananekre Bisnupur District Narupana gi President Dauram Khaba Kumana Mitei na Sadul Tribe List Salan Bahibasi Nauna Tanbanate Mamang na Salambadu Amuk Hanjinjage Habini Haiki Mayai kabe nisana lakselak laba lamdamasi kalhurasi nisa sabal leblasi haina tawal ningomam gi akoi bida leba club kana mara paibi singaluna na ngarang numidang tawal ningomam gi akoi bagi mapam singda mara gi khongsala masatkre mayai kabe nisa yuan bama nisa sabal leblasi haiba kolau ka lauki khongsada dut ningomam Lakshmi Bazar digi hauraga ningomam ministerium fauduna khulasi gi akoi ba mapam sing satki saru akibi nupi mana fangdorak pada lamdamasi da hogalekba angang singyauna myoi kya nisa gi ifakte irak naribasi kanna ba khonamina batangai fadre khulasi da Nisa Saba Madi Yuan Musing Labia Haki Manipur Architect Forum na Sinduna Numit Humni Subna Chatharakpa Materials Architecture Design Expo Lamboy Konang Kongda Leba Manipur Trade and Expo Center Lucian Crab Expo to the Saru Yakiba Singna Asinguma Torom Pangtopana Paba Yum Ama Sabada Kari Matok Dai Habidumiam da Kangan Bangamuni Hana Fongonake Forum Secretary Y Rosena Expo Sina Awan Manipurama Purapada Architecture Singiso Sober Todang Lay Highway Wakalol Lagnan Ba Pangtopani Haki Sagotarangi tabak paikat pada ayat apan pi naba migi masing hangalapana tabak amata paikat pangamdre haina kundra from Kendri MLA Lokesona ngasi KB High School gi nongna saba building amadi KB awang lekai community hall sana naba urefuyung tambagi torom da haikre KB High School Management Committee President W
Kokngangbi Dolai Thabi Jila Parishad ke member M Sanatomba Pradhan Inausa Kaibi Wanglaikai Village Development Committee President and Manglem Jong Singba Mui Kyanang Sigi Tormudu Surwaki MLA Lokesor Namakatan Haikibada Kaibi High School Asia Edapan Pidrabadi say Simrung Saba Loisingani Mana Makataladuna PDCC Koba Luf Amana Yumnam Patloda Thong Sabada MLA na Yangchindre Haikibadu Luf Amana Nakal Namagi Tabak Tobi Kudamni Yumnam Kunogi Lambida Quality Control Todana Awangba Uku Ani Saribasina Miam na Satok Sasinda Toliba Kudong Sadaba Sigmatanga PDCC na Karigitumina Lesilibano Haike Ngapam le PDCC na hayin basi yenga di es hol problem yengo sambai dal le ba thong sirai ban dai mo le da adudi kanam tai de di hoji yunang ru na kana thong ni sare do thonga no sai thong du sumana jing nu wang kana sare adu da di jiban tan ma du to tong hai de tieni mem ga tui mem na thong sa bi pisi du le te ba ra ai ha de hura de lem daru hai ni na masagi kanam to ra nang mo Iravat Celebration Committee Sinduna Sama Kunitoi Shuba Iravat Ningsing Tabungamari Lenana Kaibi Mana Sing the Leba Iravat Ningsing Kubumda U Tabagaluna Al Singda Kudol Tamaki Toram Pangtokre Tormuda Sipai Manipur State Council Secretary L Sotin Kumar Iravat Celebration Committee Secretary Joy Kumar Simamio Kana Sarwaki Sotin Kumar na Haikibada Kaibi Mana Sing Haribasi Lamnamba Iravat na Mirot Oringeda Maki Kongloi Singaluna Mipam Pangtok Pamadi Lofam Wikimuru Mafamni Kaibi Gi Maning Singda Lamnamba Iravat Link Kiba Red Guard ki training to from Oikibani Haki. Manipur Small Farmers Agri Business Consortium Amadi Information and Cultural Society Manipur Khabam Nongkaina Sinduna Sensitization Program Ama Luang Samam Laiba ICSM ki training holder Pangtokre Agri Business Plannings for Generating Income Haiba Sida Pangtokeba Sensitization Program Holdoki Thoramda ICAR Manipur Center ki Joint Director Dr. I Megasundra Manipur Small Farmers Agri Business Consortium ki Project Coordinator MS Khaidem Yona Mui Kana Sarwaki MS Khaidem na Fangdropada Bharat Sarkar na Peter Liba Tongan Tonba Scheme kaya ki kanaba sing lonan bahona si masida lomi singi damakta pangba aba mateng pangani haiki Mipung khuding amato oina akanba thodanga loinana Montreal Protocol gi makhada ozone layer amadi ekhoi gi climate ngaklasi amadi kalasi haiba pandamda ngasi malem gi mafam kada ozone numi thoram pangthokli Manipur da su Manipur Pollution Control Board na sinduna lampel pata leba board asig office da thoram asi pangthokre board asig chairman L Radha Kishorna ozone layer asi leramdaba thoklabadi ngasi malem da ekhoi hingliba uriba punamak leramdaba hinglamdaba yai India government na su ngasi su ozone layer kanabagi damakta exam duna sanri haiki All Manipur Canoeing and Kayaking Asian Games da Saruk Yaruba Sanori Sing Opagi Tormama Ngasi Thamwebal Hism Lekai de Leba Jotin Wakong Yum the Pangtokre Tormudu da Association General Secretary RK Lokendro Z Joint Secretary KS Rajan Susuraki Sanori Tara Mangada Kodol Papidu Nikai Komna Utki Association President Jotin Wakomna Lamdamasi Sanori Sing na Handak Asian Games da Uliba Performance Put Hagar Pafongdoki Associations Asi Ani Topi Wafam Late Sanori Sing Su Tungda Afaba Performance Un and Wakan Hona View Haike Andro Kendrugi Manung Senba Pore Kongzinda Manalay Makong Maira Sanglel Ngasi Kendrugi MLSU Oriba Forest Minister TS Sam Kumar na Sangaduna Lamdamadungi Miamda Kusinakre Marxism Leninism Moxitungi Wakalolda Lamjing Lamtak Piba India ki Tola Taraba Miamgi Lantengnariba Communist Party of India Mauski Ihowasi Asumba Ihoni Haina RPF Nekai Kunaboloina Ihowasi Mapung Pana Tazbatamli Hari Franasigi Publicity Secretary Robin Kuman Giserolamana Malem the Quite Sober Democracy Sepaleba Amanimasung Non-Violence Sandopat Lebakni Haina Indian Lauri Taseng Badi Missing Yam the Mui Karana India Gi Lanmibo Connect Lanmio in a seasonaduna Panba Authoritarian Regime non-violence Santot Lamba Father of the Nation Mington Fanglaba MK Gandhi Hatpamapuna Pan Belebakni Asumbalisa to see RPF na yaning de CPI Mawas na dalilenga ki matata ning tamlal horiba sida RPF na mapung pana sagali dalilenga kasi maitiba pina bahona bada furup mapang mo ina marup mapang mo oina
amana amada mateng pangduna lanteng minagani India amasung Westya lamdamda leiriba India masa singda franasina paujel pireduna India lenga ki setheng fanglaba amasung thuat piriba India ki miam RPF ki marupni hari hausi makhata pa pop kam lakte da tem brem tanglo benase. Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu. August thagi GSTR 3B return file tawbagi aroiba numiti lakliba September gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes, Government of Manipur. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Medillion Ambulance Services Manipurna miyamgidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo. Medillion Ambulance, People Ambulance. Break itu terang sering mengatakan boxing. Wangoi Kendri Kangalaba Nupi Singi Ahan Batangaki Swing Machine Training Program ngasi losin na machine sing yan thokre Labor Department ki makada Manipur Building and Under Construction Worker Welfare Board na senduna Kendra sigi MLA ki yumda pang thoki batormaduda MLA Olukhoi Thongkong Lasmi Municipal Council ki Chairperson Wai Jamuna Wangoi Municipal Council ki Councilor sing suraki Punna training samada fitunaba machine amasung certificate sing yantoki MLA Olukhoina nupi sing na yumda lejerabada asangma matamda masage senthok lejenaba thaba ama leirabadi imung manung gi sal tungi fibam fagalambada mateng oigini haike iheisine mangga dorise karam mane hena mangjaba oigani haibasi khandiraga michinsi yonthok bidana isana hairiba iheido mapung phana sijena biraga aduna hena tung koina imungi Chenmilonda awana da yung mateng bangda aduna hena khudong jaba hena matam changna phangani haiba appeal che ngasi trainer singsi da ai appeal thamjage. Disaster Management Authority Manipur ki Vice Chairman Adim Pamaina ngasi Kaksing District ki Wagwai Makhaleka ge miyang unaduna makai dongge awadapa saukat khongthang da sotha horuba sing matang da khanan nekre lekai ge ahalaman singna phongdorpada mari leniba singna yangsin bidabana tangai fadana thangnabai sing lambi thong kudong sadaba mayok nei hari Adim Pamaina kudong sadaba sing mari leniba singda maki makai digi pukatuna athuma tamda taboina onthona ba honagani haike Lamnan hizamiraban ningsing thabum Hama pangthok libaga saru amo oina irabat celebration committee pasoi kendruna sinduna pasoi part 2 sana khongnang community hall da thoram pangthokre ngasi thormaduda panchayat member TS Banu amadi kholgi ahal singju saru yaduna lamnan ba irabot ki mitamda leisu ka tunai kai komba utki Manipur University ki professor MC Aruna irabot ki ningzeramba amadi mahangna pamjaramba kaya gi maramda resource person oina wangangke
District Legal Services Authority Imphal East na Poor and Needy Welfare Association Kundrafam Mayalikai Kusumdra Manipur State Legal Services Authority Ming Makada Legal Awareness Toroma Kundrafam Mayalika de Pangtokre Tormodu the Hanigi Pradhan Senasum Tombi Poor and Needy Welfare Association President Toism Mani Tombi Suraki Advocate and Joy Kumarna Mob Justice Amasung Advocate K.A. Kantana Crime Against Women L. Chandra Kumarna Consumers Protection Act Amasung Advocate Ras Kumarna Domestic Violence ki matang da resource person oina wangang ke Samaro Municipal Council na sinduna wangoi kendru ge MLA Olu khoi yaung na lamtu sengdopaga loina na ujara kamarum thakre campaign asi prompata leiba Handicraft Service Center Office of the Development Commissioner for Handicraft Ideals Handlooms and Handicraft Development Cooperative Society Samaro ga kusumnaduna adopted cluster asibu luna na thamnana ba tormasi pangtok kimani hari Amana amabu mateng pangnaba haiba thorom ama terasapam lerta leiba thingo mangi yumda pangtokre all rounder upliftment organization sinduna later lara bagi imung singda angam mateng pangbagi thoromadu da Pradhan S Pradev Pradhan A Bishorisu Sarugake organizations asina later lara singda seng mateng piki lufasigi advisor TS mangina state asigi khara sotana leiba imung singda makal kage angam mateng pinu lakli ngasi kunai sida safanaba miyang da hingmina bagi wakalone haike Kuntranitu Suba Battalion CRPF Loktak Project na Civic Action Program ki makada Lemitak Village Community Hall da nomigoiba Medical Health Camp ama pangtopaga loina na lamdamadongi differently level oiraba miyoi singda darkar oiba polam sing yenthokre medical camp aduda miyoi chanirom langbaga loina na darkar oiba hida langthak sing lemna piki differently level oiraba miyoi humbudra nithoida makogi darkar oiba polam sing walking street hearing aids tricycles jauna polong kaya yen thoki ngasi ki tormadu da saruga kiba CRPF range Imphal ge DIGP oramba Brigadier SK Sarmana haikibada asingumba Civic Action Program asi maruina security force na general public ta ninungsi utuna mateng pangbani masina force amadi general public ki marakta nungsino propangawni haike Kuntranitu Suba Battalion CRPF Loktak ki commandant Rasgopal Singhana Asigumba Toromasi Pangtopo Matamda Miyamna Sarugaduna Security Force Amili Miyangi Marakta Pamari Tamnaba Honaminasi Haike Bishnupur District Kwaksipaida Laiba Martyrs Prides Academy School da Numit Humni Sumna Satrapa Aniruk Suba Mega Science Exhibitions Ngarang Lusinkre Lusinmagi Toromda Jenems ke Associate Professor Dr. KSS Asobana Lusingba Dr. Kangbo Masusukaki Dr. Asobana Asigumba Science Exhibition Nama Pangtopa Sina Mahiru Singi Tungi Punsida Yamna Kanaba Ma Oigani Waza Singsu Mahiru Singbo Ningtina Lamjing Biu Haike Imphal East Police Commando Madi Tramanga Suba Assam Rifles na Nupi Police Yongna Lamlai Makhala Kaida Sathakiba Tang Taramari ki Nungtilda Tibumagi Tabak Satabada UNLF ke Khaidem Bidyasanu LS Yaisana Kobi Chai Kulumdorum Surbi Nupiema Lamlai Makhala Kaida Leba Masayum de Fare Hari Maki Army number 2441 ni Haina Police ki Piarona Kanglali Lions Club of Tawal Leo Lions Club of Tawal na Tawal College ki NSS Amadi Mahiru Singa Loinana Tawal College ki Koibida Lamtu Shangropaga Loinana College Campus Manung Amadi Mapanda Uhi Panba Uzara Ka Thakre Tormaduda Lions Club Tawal ki President L Marjit Kumar Amadi College ki Principal O Chabu Devi Susuka ki Lions Club of Tawal ki Secretary and Rovindrona Maleng Being a Sagi Hong Liba people must see Kardang or Musukan Bangamna, but Mipun Kudimana Utabi Tabasi, Pangtok Minasi Hake. Yuva Varat Manipuramusung Yuva Varat Imphal East na Sinduna Emmanuel's English Academy Yangang Pokpida Uthakre Tormatuda Academy Secretary Sundar Salam Chana Maleng Being a Sa Kaitar Liba Si Kanbangamnaba Pandam da Uthavani Hake. Amaromda Youth Welfare Association Lesang Temna Lamjan Bahizam Irabot Kining Sing Toronga Marilenena Lesang Tem Bazargi Thong Manung Fawgi Lambigi Nakalda Usara Kya Thakre Seolama Supna Sathakpa Lamtu Sanglopi Toronga Marilena Usara Thabaduda Club ki President L Jati Sorna Lamjan Irabot Pukai Kuno Utpoi na Toromasi Pangtopani Haike Bamo Lekai Youth Club Yaripo Bamo Lekai Nasu Club Asiki Koibada Laiba
Mairoi singa khusam na lamnan mahizam irabor ke ningsing thorong marilena club ke akoi mapam sing sengdop loina usara kya thakre kendra ke MLA Megasandra Madi Chairperson Hari Piarina mateng pangbibagi damakta club ki maike digi thagat pa fonglokhe Lalu tang kun fawgi manungda yorbungdagi yam paltaba lambi semdrabadi lamlai kendrigi MLA yongna miamgi musing boycott torgani haina yorbung yam paltaba lambi association of fondroli lambi si sembi dabagi mayokta miamgi ba wakat mi fam yorbungda pangthokre association ki vice president Sagol Sem Bharat Chanana lambi sembi naba lamlai kendrigi MLA Somung Jila Parishad member amadi Somung Gram Panchayat ki pradhan da haijabada tabidre maramasina thasi tang kundagi Miam musing boycott tawga loina Imphal Khrulambi tingbi khong sangslagni haiki Pradhan Jila Parishadna kaigowa koida wahang mo hangbidraba aduga semina bi pui kayaramu yapi da tagadi akoi gi gasi phamjari pesi gi mang lejeri ba Imphal Khru labi laiba tai kuma thoi sidagi akoi tingnabi khongjang bantawba haibasi akoi ware ngasi Bisnupur district ki manung senba kwak sifai gi lambi harga khangna ba tidim lambi digi kwak sifai fawba kilometer sangba lambi asi MLA Govindas Konthozamna asangma senpam putoktuna semjin hokre kwak sifai mamang lekai youth congress committee ki secretary Aribam Nandeswar na fangdropada paliba lenga si iho hodrumakai masana khangna thaba paikataba lenga amani haike Youth Congress Committee ki Secretary Premna Works Minister T.S. Biswajit na Manipur ki lambi kaya semgani haikra basunga si fawba thaba mata paikhalaktre haike Rural Engineering Departments RED gi ani suba mopok kumun torom ngasi North AOC da leba Secure Office Complex ta pangthokre tormaduda department asigi Chief Engineer T.S. Nandigi Shor Additional Chief Engineer K.A.S. Denisandra Additional Chief Engineer Panti Singh Thangmai SQCL Brozendo SE Planning Janki Singh SCY TH Ingoba SCOSD Rajan Singh AO AS Balidas Amadi Ate Official Singh Susukaki Mopok Komun Toronga Mari Lena Official Singh Yauna Staff Singh na Office Asigi Akoibida Lamtu Sendoki Bisnupur Mini Secretariat Office Onu Leramba Bido Morangi Office Ama Ngasi Morang Kendrugi MLA P. Chandrana Morang Patlo Lekai da Leiba Loktak Modern Fields Market Complex Manung da Hangdokre Tarmaduda Morangi Bido ke Zadumani Pradhanamari member Kana Sarwaki Thanga Kendra da MOBC gi Housing Scheme gi Makada Jinga Fankraba Beneficiary Yanke Humdoi Kebulam Job Police Station da Langnal Bakang Lakpadagi Beneficiary Singna Police Station da Thomjilakre Mapamaduda Beneficiary Anina ISTV News da Fongdropada Masa Masagi Mingset Lonan Bahonabada Mr. Miam da Mipaiba Tuan Basi Tuaningde Masinamara Moiduna Makalamatigi Lengak Ting Mateng Launing Laktabasu Yai Police na Mr. Miam da Mipaiba Puan Bigno Haiki Laiba Prajada Awaba Seting Pibani Habese Prajasingi Tamuda Nungaitaba Miami Tamuda Nungaitaba Senakon Pawi Masina Asigumba Yungi Lairaba Praja Hoji Low Kan Sugaba Marakshi Low Subi Matam Sumangba at the police Kauri Habigi Awabam Sumi Bibam Sutamu the Pose Professor John Mays Lonbilungs Kabina Eva Jalarungs villages in the valley in Manipur a historical perspective Haineming Tonba Lari Ama Palace Compound Leba Kalian Ashramda Fongkre Taramada Tabaki Potharaba Commissioner Dr. R.K. Nimai Manipur Historical Society President as Bhagya Susuraki Laiboi Kabuina Nonglai Nungsit Sering Larik Tagi English Ta Handokpa The Storm Ngasi Fongkre Lamnamba Sangalda Fangtokaba Tormaduda Kabui Karimu Fon Manipur Assam Amasung Nagaland President Dr. Hira Kabui Susuraki Hozimakatana Tabaki Pau Luminisi Ngasigi Tabaki Pau da Education S ki multitasking staff Samri Taram Doi Lodori Masaki Sahi Tara Nepal Dagi Kuntra Nepal Fabu Manung da Leba Yamdrabda Class 10 Pass Toba Mihui Singna October ki Tang Ama Fabu Manung da Drakas Tharakpa Yagni Perka Center Imphal da Oigini Directorate of Science and Technology Manipur ki Computer Operator Technical Assistant Lower Division Clerk Ticket Seller Masung Grade 4 Lounabagi Damakta Apiba
format da candidate sing the application kori masagi sei tara Nepal digi nifumatoi phau manung da labor sing na online registration September kumatoi phau manung da tharakpa yagani hari Army recruitment rally Surasampur gi PS ground da October tara manga digi kolumdoi phau ba pang thokadori online registration September kuntra phau chathagani BSF, CISF, CRPF, ITBP, SSB, NIA, SSF, amasung Assam Rifles ke General Duty ke Recruitment Staff Selection Commission na pangthokadri masagi si tara Nepal dagi kolumdoi phau gi manung da leiba metric pass tobusing na September tara tarit phau gi manung da online da registration tobu yagani examination center Imphal Surasampur amasung Ukhrul da oigani hari Matagi tabaki pau singa sige akupa marol babu par leba job center gi khangba yagni makada pau amkhana pijri wangkai kaithel asang bida leba kanglaipak apunba sinpang lufki anuba sanglal amanga se hangdokre thormuda lufasigi chairman o Milan Women's and Youth Development Trust ki founder o Iboyam Susuraki Temopal district ki manung sana leba as Mongzal Upper Primary School ki mahiru singi uniform lain na batadrak va sanfam bank ta deposit torokpada sekta irakpa sanfam ga manaram da badagi paisa kai thokpa yadre hari masig matang da khul gi ningtho lalat haukip na ngasi pawmi sina phongdrokpada JDO sandal na pirakpa sek manada lupa lising kumapan chatret iraki SBI bank moreda deposit torokibagi sanfam na lupa lising kunmanga chatret kuntra torok iraki masig matang da JDO masada hanglubada thabadu sandal gi disina tawkibini haina khanglakle mari leinaba department na thubu matamda mieng sangbiu haina lalat haukip na phongdrokle Sina maram oidana Hesmong Yang Upper Primary School gi student singna awaba mayok ba yam thing na gre uniform su lobang amda Sri Saitya Sai Seva Organization Manipur Sinna blood donation tokre Rims Hospital ge blood bank da organizations asina global blood donation day numit palan ge mari lena blood donation ge thormasi pangthokibani masida organization ge member kya na idan tongnaki Kolumda Shubha Assam Rifles na sinduna numit tara taruk nigi National Interrogation Tourama Tamenglong Battalion digi CO Raj Kumar Lam Thakre Turasina Delhi Joypur amasung Agra da satkani indagi President Ramnath Kovind gasu wari sanagani hari Village Health Sanitation Nutrition Day thoram Tamenglongi Shangrung Pang khul pang thokre thoramada CMO Dr. Sambo Golmai District Hospital Tamenglongi MO Dr. G Gaimung Susugaki Nagaland Police Inspector Oiba Nepre2 Maisei Hatpada Senaba Mui Kohima North Police Nangasi Ukul Police Reserve Line Digi Amu Hana Fare Hari Parva Mui Sige Maming Ringting Son Sei Kumatoi Apokpa Luiham Kawi Lunghar Kuldigni Marwina Seneriba Uringam Ronra Simre Leifam Sarakomdi Fabangamdri Hari Hozip Makatan Sanwi Paulo Minisi Ngasi Sanawi Pauda All Manipur Gymnasiums Welfare Association ge akhanaba GBM tha sitang kolumdo ge eupung mapalda Manipur Press Club ta kokre mifam asida association da affiliate torba gym club organization unit ki members na saru yana na ba khangalakle Jirbang ge babapada leiba Lamlal Community Hall Kangsang da sathriba kumathoi suba and Padma Devi Memorial Men's Kangs Tournament ke ngasi sana ke ba anba semi final match da SAYCA so ating mina SAYCB Bu Pansel Kuntruk Taramathoida Mighty Pedro Final Sankre Anisuva Semi Final Tha Sitang Taratreta LECA Babupra Amasung Mahadev Ningthembam Sanagani Animal Gym na mafam ka sinmathungna Sajel Tofam Linkhatpagi Manungsana Singaral Tales Boda Success Fitness Center Kauba Jima Mahangdokre Tormaduda Manipur Human Rights Commission ki member Oramba RK Rajendra All Manipur Gymnasiums Welfare Association ki General Secretary Y Sumanta Yaipalamjing Kangluf Singaral Telspur ki President S Inobishu Suraki Asingma Jimama Lakpasina Naharol Singh Masamu Fana Lehen Badamating Wergani Hari How's it Makata Pasanwi Pau Buening to them before beginning.
Manipur Cricket Association gi nifu humdoi suba Foundation Day thoram Singmairong da laiba Classic Grande gi Imperial Hall da pangthokre. Thoram masida Cricket Association of Bengal gi Joint Secretary Abhishek Dalmia, Meghalaya Cricket Association gi Secretary Nabha Bhattacharjee, Sikkim Cricket Association gi President Lobjang Ji Tenzing amadi Manipur Cricket Association gi President R.K. Imosu saruk yakhi. Thoram masiga mari lenana Manipur Cricket Association gi pangthokiba thabak thoram singi achievement sing yauba souvenir ama miyam da release tauki. Thoram masiga mari lenana Cricket Association of Bengal gi Joint Secretary Abhishek Dalmia na phongtokibada Manipur Cricket is also they have taken up the game very seriously, and that's when actually in one of the meetings which was held at Eden Gardens, I was also present there. I had gone there after my ICSE exams. I think I was in class 10, and at that point of time the test match was also on. That was India versus Australia, and of course I had gone to witness that, to be honest, not for the meeting. Amaronda Manipur Cricket Association ki President R.K. Imona Manipur gi cricket masana gi maramda wangang naduna mahangna makhata na phongtokibada. People are going to see, watch us how we are playing, and if we don't perform, they're going to speak all the negatives they can, that we are not deserving to be a part of that. But yes, we need a few years to reach that. It cannot happen overnight. We don't have the infrastructure yet to even compete with, say, a C or a B town or C town. We don't have the infrastructures yet. Nupagi team Mapal Amadi, Nupigi team Tarina Saru Yaduna, Ngasidagi, Komalampak Estrotop Hockey Stadium da, Manipur Hockey na Sintuna, Sahi Tramri Makagi Nupamasagi Amadi, Sahi Tratruk Makagi Nupi Masagi, Anishuba President Cup Hockey Championship Hokre. Team Mapal na group ani tok na kaidukuna ngasidagi hokiba Nupagi ahanba match da Bisnupur Hockey na KICSC Khongmanbu Panjal Taret Anida Maitiba PK. Match asida mai pakiba Bisnupur Hockey gi panjal singadu TIS Bikramjit amadi TIS Donel na panjal ani sanki atopa panjal ahum maduna L Boeing TIS Rosan amadi N Rohil na sanki bani. Match asida mai tikiba KICSC Khongman gi panjal ani aduna L Silhibana sanki bani. Nupi masagi sanakiba match ta Pham Imphal amadi Ideal Club Tera Bazar panjal ani sanaduna draw satkre. Pham Imphal gi sankiba panjal ani adu K Silibana sanki. Ideal Club Tera Bazar gi panjal ani aduna S Resila amadi L Rituna sanki bani. Tha sigi tang tara manga madi tara tarukta Bihar gi Patna da pangthokiba Kuntra Suba East Zone Junior Athletics Championship ki sahi tratuk makhagi nupa masagi meter lising ahungi lamjenda Y Azitna Anishuba sahi tratuk makhagi nupa masagi meter samagi hurdle da Warisna ahum suba sahi kun makhagi nupi masagi meter lising ahumgi walking da N Chawbana Anishuba sahi tratuk makhagi nupi masagi dana CIS Nauksana ahanba madi KIS Priyankana Anishuba ki sahi kun makhagi nupa masagi meter lising taragi walking da Nemaisana ahum suba category asigi sahi tranipan makhagi nupa masagi da W William na ahanba position namadi MD Hapizur na anishu position taki sahi trani makhagi nupa masagi long jump ta hizam zen na ahum suba madi sahi tratrung makhagi nupi masagi meter sanipal gi lamjenda Ais Bhumeswari na ahum su position takre. Tha sigi tang taranipal lagi mathang thagi tang ama phauba Odisha gi Barabati Stadium katakta pangthokadoriba kunmari suba Senior Women's National Football Championship da saruk yagadaba Manipur team gi official ahum amadi sanori kul ngasi Imphal gi International Airport gi All Manipur Football Association gi General Secretary in charge L Jyoti Moiroina yaipa mangol pituna lamthakre. M Ratan Kumar KSIS Ibobi amadi TIS Khunjang Ambina Manipur team gi coach manager amadi official oina saruk yagani. Thoram masida All Manipur Football Association gi Treasurer L Dinamani Assistant General Secretary M Nilo amadi atai official singsu saruk yaki. Team preparation ji akoi matam ju tela akoi wonderful federation gi ju matam gi oiba hana koi smana information pidana thak election ma jahan ki sahi da yam toina su smana tor e aduna su akoi da ketang kano thengnei adubu team ji laibak phaba hagadra akoi angang sing ja yamba moi tara mathoi mukti
ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯁ꯭ꯄꯦꯟꯗ ꯇꯧꯈꯤꯕ ꯀꯣꯇꯤꯞꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯃꯦꯠꯁ ꯁꯥꯟꯅꯔꯨꯏ ꯃꯦꯠꯁ ꯑꯅꯤ ꯑꯍꯨꯝ ꯁꯥꯟꯅꯔꯒ ꯍꯜꯂꯛꯄꯅꯤꯅ ꯑꯣꯜꯃꯣꯁ ꯐꯤꯖꯤꯀꯦꯜꯂꯤꯁꯦ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯅ ꯎꯏ Tari suba mangsa tabam ibo ema madi puinabati memorial mix likam no out kendra wise kang tournament ki ngasi sana ki ba match ta haingang kendra kang khutna lamsang kendra kang khut pu maiti ba pi khre Manipur kang association gi mieng makhada singjamai kang khut singa mathang na sinduna mamang thagi tang kun taruk tegi kang khut taramari na gurmari thongna khaidoktuna singjamai kang chang da sathariba tournament asigi ngasi sana ki ba match ta haingang kendra kang khutna lamsang kendra kang khut pu panjel tarohumdoi mangada maiti ba pi khibani hayeng kang chang asida Yaiskun Kendra Kangkut Amadi Kundrakpam Kendra Kangkut ka Sanagani Nambol Kendra Kangkutna Oinam Kendra Kangkut Pumaiti Piduna Ahanba led W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament ki semi-final sangkre Kangkut tarong dai na grumari thongna khaidutuna mamang thagi tang kunithoi dagi wangoi longjam lekai community hall da sathariba tournament asigi ngasi sanaki ba ahum suba quarter final match ta Nambol Kendra Kangkutna Oinam Kendra Kangkut Pupanjal taramanga taramathoi da maiti biduna semi final sanghibani hayeng kangsang asida mari suba roiba quarter final match oina konthongjam Kendra Kangkut amadi wangoi Kendra Kangkut LSK ga sanagani Lion FC Irom Maizraungna FCL Lion Jambu Mighty Biduna Sahi Tramri Makagi Ahanba East 11 6-man asset football championship ki semi-final sangkre Social Youth Club and the Lion FC Fans Club Irom Maizraungna sinduna mamang thagitang kunma poldagi team kuntrani thoina group Nepal thongna khaidoktuna SYC football ground sathariba championship asigi ngasi sanakiba ahanba quarter final match ta Lion FC Irom Maizraungna FCL Lion Jambu goal manga sinoda mighty biduna semi-final sankhibani Subol Fitness Oinam Jimgi M Sanjitna Taramathui Suba Mr. Bisempurgi overall title Laukre All Manipur Bodybuilding and Fitness Association ki Miang Makhada Laisam Radhaki Srona sponsor Toraka Bisnupur District Bodybuilding and Fitness Association Namadi Lining Tho Lam Ahingba Fitness Center na Sinduna Kainok Thongkha Community Hall da Taramathui Suba Mr. Bisnupur District Contest Mari Suba Mr. Physically Challenge Ani Suba Men Physic Ahanba Master Amadi Ahanba Women's Bikini Fitness Bodybuilding Championship Pangthokre Subol Fitness Center Oinamna Team Champion Amadi Lining Tholam Ahingba Fitness Center Kainongna Runners Up Takre Subol Fitness Center Oinamgi M Sanjana KG Humpu Amadi Men Physique title Loki Tagazari boy Hoji Makata ngasi nong bigo kiba ay ngasai Paulo bisi Environment Director teki phangki banga si goi ki bainga sa mari nungchi ki pauta khwaidi ki sa ki ba Celsius degree kontra taret khwaidi ki ingba Celsius degree tarataruk dasmik kontra taruk nungsi te yawi sing manil gisang maximum da sada mari putara taruk dasmik humputra mapal minimum da sada ni putare dasmik humpuni paloi ki Ngasigi nong suki bagisang amatasmik sino ani millimeter ni. Lo sila kutam roi posting amu kana pizre. Manipur ki sana kono bi fibam fagal hana naba miyam gi mifam pangtok tuna kana nei naba mathong tare haina Chief Minister and Birena Fangdokre. All Manipur Working Journalists Union Amjugi Nefumangarak Suba Foundation Day thorom pangthokre. Amadi Cultural Interrogation ke mapang kalaba platform ama samla bade apun magi sakta masi hena special and ngomgure haina Works Minister TS Biswazin haikre Asigri as tebina pizba Manipuri pau matang slow jire meng tabre kono pomukana krontre